SHYAMLAL yamna samjaba khungangi maram mokpa nupa masa amani mahakna pisak piklingaidagi ningthaugi masanupi Rajkumari bu lauduna leiba pamlamme adubu lairaba masa ama oirubana wakhal asimakti aremba taragadra haina khanjaramme mahak suba nomba yamna kalli mahaki honaba kanba aduna maram oiraga sasan nganu yen loiduna wakhal nungaina hinglamme matam ayambada mahaki sanbi adubu sanjabung tamna puthokduna masinjak pijaramme aduga matang aduda mahakna mahaki lawphamda satuna laurang suramme mahaki mataw aduna khul adugi laisabi kayadi mitadaba natte mawa mapuroiba oiba phangjarabadi khanduna prok sakna lainariba laisabi masingsu yamlamme adubu mahakti phana masi oiduna su Rajkumari adugi wakhalda luplamme mahakna nungti numit khudingi san puduna satpa aduga laurang suruba matau aduda khul adugi mipum khudingmakna su sonaramme aduga SHYAMLAL su san adubu sanjabung aduda pulamlaba matung mabukningda asumna hek ningjaramme he sor aihaki sanbi asibu sectionna sanbiram nanaiti laira masa orubana laurang suba satabasu yadabanina sanbi asibu saudaba isor nahaki nafamda asoi angam yaudana sinajabani aihakna laurang suba loibaga mafam asida amuk laktuna sanbi asibu iyomda pujakhige matam adu phawbadangdi aihaki sanbi asibu yengsinbiramuko matawasumna SHYAMLAL na nungti numit khuding sanbi asibu sanjabung asida pulamduna isorda thaunijaramlaga laurang suba chatpa hairiba poramasi amata kaidana chacharamme adubu nongmadi mahakna laurang sururaga halakpa matamda mahaki sanbi adu onthokpa phibam amada thengnaramme laikom lainangna pik thalaba kom amada mahaki sanbi adu tasinduna lengba otpa ngamdana lairamba urubada SHYAMLAL aduki matik mathwai waramme is kari matawna tawribasidi aihaki sanbi asidi asum lairabadi mathwai mangba tare kamdhauna mafam asida khudong thiba taramlibano asumna SHYAMLAL mafam aduda sangsinduna sanbigi thori adu singkhatnaba hotnai adubu chawkhraba sanbi adudi masi amatta lengkhidre madugi mahut hena putharakpagi phibam ama osilakpa aduda SHYAMLAL hena awaba oiramme upai leteduna mahaki sanbi asigi thawaidadi kallage khaladuna mafam adu thadoktuna khunjasing kaurunaba chatkiramme pendraba thamoi aduna masinda asumna warauna sonjaramme oh masi pumna makse phatraba zomras mahak magna sinbi baga sakmane kayada phatkhidaba laino mahaki pendabagi wakat adu mafam aduda ngasai makhai koichat chatuna leiriba Zomras Maharaj ki nakongda nilamme maduda Zomras adu angakpa ama phawramme karino taibang mioi bahai basina khali basibu karigumba makhoi ki mafamda awa ana khudong thiba taraklabadi aihakbu hektamak ningsinglaktuna aihaki ifamda badanam hektamak chijilakpa haibasi taibang mioi ba makhoi ki chanabi oire kamdawni masidi phare nakhoina aihaksi aduk phattana uribado ngasidi phana uhallage wakhal asi khaladuna Zomras adu SHYAMLAL na sathokringe mitkup aduda sanbi aduna masa pumnamak puthaduna leiriba kom adu tamna laklamme sanbi adubu mahaki mitrangi mahi aduna irai laina kangphal tamna pukhalaklamme kangphal yauraba matam aduda amukasu aphaba isingna ningthina samthokpiduna hanagum tanan thambiramme aduga SHYAMLAL na halakpada Zomras aduna usek ama onduna uthakta tongduna ngairamme amaromda SHYAMLAL mathoi wana khunjasing adubu tananaba lambi sorokta lauraduna mahaki mateng pangbinanaba haijaramme maduda khunjasing adusu mahaki mato aduda nungsiraduna angamba mateng pangnanaba thoknaraklamme khunja kaya aduga loinana mahaki sanbi aduna lehauriba mafam adu tamna lakpa matamdadi mayam pumnamak amadi SHYAMLAL pungak ngakre
ngasai makai makok khaktamak lainang adudagi litkhattuna yamna wana lehauba mahaki sanbi adu masama o aduki matik nana sajik chaduna laikangda lairamba aduda angakpa oikhre madu uvada khunja amana asumna hanglamme ibungo syam nahaki sanbi sibu nahakna aruba komda taduna lehore haibadaine aduga haujikna matu mamen sit nana lairamniba asina kamdawribano Shyamlal na hairamme khura asengba makni aihakna haijakhibado aihakki sanbi se yamna wana komaduda laihobani aihakna mayamda minamgadabagi maram amata lejade mayam aihakna haijariba se thajabiyu tasingnamak aihaksu thodok ase ngakpana loire khunja singdu murum murum soli khara amadi Shyamlal na oidaba ngangbani aikhoibu apangba sibani haina khanaramme aduga khara amadi Shyamlal bu aranba miyengda karisu uramde mabukchal chawba migi phatana ba khandaba ahal oirap tawraba khunja amana asomna hairamme ibungo Shyam aikhoi nahakna hairibado thajadabadi leite adubune mataw asidi aikhoi su angakpa phawido phare phare nahakki sanbi sei tekta kaidana leirebanina khulda halasiko mataw asumna makhoi mayam pumnamak hanakhre Shyamlal di mahakki sanbi adu yenglaga manakta sangsinduna mathada nala naladuna asumna sonjaramme arangbi aihakti nahakki ngasigi matawse awaba mipaiba amadi thajadabana pek thalle nahakna karigumba mirol thoklamlaba natragana aihakki wafamse khanglamba thoklabadi salliba pakhong ase khumlamgadabani adubu oiningba oirasanu nahak putekta kaidana aihakki ifamda sinabirakliba he saudaba isor nahakki mitrang ase aihakna thamoi sengna penjaba phawi matam supada isorgi asigumlaba thaujal asi phangba oijage he isor nanaina lapna khurumjari ibungo nahakki thaujalse nanai aihakti penbana kham thengle asumna mahakki sanbi adubu singladuna harau mumon tamna hankiramme adubu ngasai makhai uthakta usek amagi sayon loduna mahakki mafamda thagat wahai haibirakani haibagi asada lairiba zomras adudi amukka hena pendaba ama phaukhre kudak aduda laimai tamna paitharaktuna mahakki asengba saktam onthokkhre aduga mathanta soli kari matawno he taibang miyoiba karigino nakhoina nakhoigidamakta mateng pangbiriba kanagumbada thagat wahai haiba haitribase pumnamak sargagi sordamak thagatli thaunije adubu aihakki ifamda nakhoigi pendaba wakatpham awa anasu aihakna hek tahanbagumna tainabiba kaya asidi dharma thoktabali satni phai phai ngasidagi hauduna nakhoibu achauba para amadi aihakna soidana tambigani asumna yamna sauraduna Shyamlal na chatkhiba maikai aduda pareng pareng tahuriba mahaki khongul aduda zomras na makhutna soktuna abhisap sonba hauраklamme nahak ngasi hariba numit asidagi aihakna sap solabani amot akai marakta leiba mahu pupa tamthiraba tangjelengi masinjak oina nahakti hangoi haiba jiba adugi punsida hanjillu karigomba sap asibu kokchagi hairabadi nahakki mafamda kanagumba miyoi amana taibangi satnarol adu nongmagi numit amada satna halabadi taibang miyoiba amok onba oijaro asi hairamduna zomras adu mafamdudagi adumak mangkhre Shyamlal su mayom yoraduna mahakki sa sansing adu ningthijana senbiramlaba matung mahaksu pothanabagidamag phamungda hiptharamme adubu itha thajadana ayuk anganba yenkhong ahanba matam aduwaida Shyamlal mamit khangsing singlaklamme mahakna mamit singlakliba adusu atai karina sunatte mahakki luna loijaba hui aduna lak laktuna khongba makhol aduna ne Shyamlal na mitkap thoraktuna yenglubadadi phamang aduda hui aduna mangonda onsinduna lakna hauna khongba oiramme Shyamlal hui aduda khongdana ba hairamme adubu hui adu aduki matik saura sanglaba hui ama
ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯕ ꯁ꯭ꯌꯥꯝꯂꯥꯜ ꯍꯨꯏ ꯑꯗꯨꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯈꯨꯇꯨꯝꯃꯨꯛ ꯆꯥꯎꯔꯕ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯃꯍꯥꯛꯅ ꯈꯪꯖꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯍꯨꯏ ꯑꯗꯨꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯣꯡꯂꯤ ꯑꯃꯁꯨꯡ ꯆꯤꯛꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯪꯉꯣꯏ ꯑꯣꯜꯂꯕ ꯁ꯭ꯌꯥꯝꯂꯥꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯄꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯟꯕꯤꯅꯅꯕ ꯍꯧꯅ ꯍꯧꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯣꯜꯂꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯋꯥꯅ ꯋꯥꯅ ꯂꯥꯎꯖꯔꯤꯕ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯗꯨꯅ ꯁ꯭ꯌꯥꯝꯂꯥꯜ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯡꯂꯗꯨꯅ ꯅꯥꯟꯊꯣꯔꯛꯄ ꯑꯁꯤꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯂꯥꯜ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯀꯝꯗꯧꯅ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯍꯪꯉꯣꯏ ꯑꯣꯜꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯥꯛ ꯃꯄꯤ ꯆꯤꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯄ ꯈꯣꯟꯊꯣꯛ ꯈꯨꯗꯤꯡꯃꯛ ꯍꯪꯉꯣꯏꯅ ꯈꯣꯡꯕꯒꯨꯝ ꯈꯣꯡꯂꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯍꯪꯉꯣꯏ ꯑꯣꯜꯂꯕ ꯁ꯭ꯌꯥꯝꯂꯥꯜ ꯈꯣꯡꯕꯥꯟꯗ ꯆꯣꯡꯊꯗꯨꯅ ꯍꯨꯏ ꯍꯧꯗꯣꯡꯗꯒꯤ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯆꯥꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯁ꯭ꯌꯥꯝꯂꯥꯜ ꯌꯥꯝꯅ ꯋꯥꯅ ꯂꯣꯠꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯍꯪꯉꯣꯏ ꯍꯥꯏꯕ ꯖꯤꯕ ꯑꯁꯤ ꯑꯣꯜꯍꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯀꯔꯤ ꯏꯄꯥꯞ ꯂꯩꯕꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯆꯩꯔꯥꯛ ꯑꯁꯤꯕꯨ ꯄꯤꯕꯤꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯑꯗꯨ ꯖꯣꯝꯔꯥꯖ ꯃꯍꯥꯔꯥꯖꯅ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯍꯪꯉꯣꯏ, ꯅꯍꯥꯛꯅ ꯀꯞꯇꯨꯅ ꯇꯦꯡꯊꯥꯔꯤꯕ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯔꯥ ꯂꯩꯕꯅ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯖꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ꯫ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯀꯤ ꯆꯩꯔꯥꯛ ꯐꯪꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯨꯝꯅ ꯅꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯉꯩꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯆꯩꯔꯥꯛ ꯑꯁꯤ ꯐꯪꯂꯤꯕꯅꯤ꯫ ꯍꯪꯉꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ, ꯑꯩꯍꯥꯛ ꯑꯁꯤ ꯀꯔꯤ ꯇꯧꯔꯨꯕꯅ ꯆꯩꯔꯥꯛ ꯑꯁꯤ ꯐꯪꯂꯤꯕꯅꯣ? ꯖꯣꯝꯔꯥꯖꯅ ꯈꯨꯝꯃꯤ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯑꯩꯍꯥꯛ ꯖꯣꯝꯔꯥꯖ ꯃꯍꯥꯔꯥꯖ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯇꯥꯏꯅꯕꯒꯤ ꯂꯤꯆꯠ ꯑꯃ ꯍꯦꯛ ꯇꯧꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯂꯒꯅ ꯈꯣꯌꯨꯝ ꯂꯥꯏꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩ꯫ ꯃꯗꯨꯅꯤ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯍꯥꯏꯕꯕꯨ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯅꯕ ꯊꯕꯛ ꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯅꯍꯥꯛꯅ ꯄꯤꯔꯛꯄ ꯕꯗꯅꯥꯝ ꯑꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯆꯩꯔꯥꯛ ꯑꯁꯦ ꯑꯩꯍꯥꯛꯅ ꯄꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯂꯥꯜ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯖꯣꯝꯔꯥꯖꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯇꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯖ, ꯑꯩꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯖꯣꯝꯔꯥꯖꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯆꯩꯔꯥꯛ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯅꯍꯥꯛꯀꯤꯗꯃꯛ ꯂꯩꯇ꯭ꯔꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯖꯣꯝꯔꯥꯖ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯖꯣꯝꯔꯥꯖꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯁ꯭ꯌꯥꯝꯂꯥꯜ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯣꯜꯂꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯒꯤ ꯈꯣꯟꯊꯣꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯒꯤ ꯈꯣꯡꯕꯥꯜ ꯑꯃꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯑꯃꯗ ꯃꯤꯑꯣꯏ ꯈꯔ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯃꯍꯥꯛꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯂꯥꯜ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯄꯥꯝꯖꯔꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯖꯕ ꯐꯪꯕ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯋꯥꯅ ꯂꯥꯎꯖꯔꯤꯕ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯇꯃꯛ ꯊꯣꯛꯂꯛꯇꯨꯅ
ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯁꯥꯟꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯈꯦꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯥꯟꯕꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯁꯥ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯒꯅꯤ ꯍꯟꯅꯕ ꯇꯧꯔꯁꯤꯗꯅ ꯆꯟꯗ꯭ꯔꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯁꯥꯟꯕꯤ ꯑꯩꯍꯥꯛꯇꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯦ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝꯁꯦ ꯍꯨꯜꯂꯛꯀꯦ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯑꯣꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯍꯨꯟꯗꯨꯅ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯪꯉꯣꯏ ꯑꯁꯤꯅꯗꯤ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯍꯨꯜꯂꯛꯄꯗ ꯃꯥꯏꯀꯩ ꯑꯣꯟꯅꯈꯤꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪꯂꯣꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯥꯏ ꯊꯤꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯃꯪꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯗꯤ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯊꯤꯕ ꯐꯪꯗꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯖꯔꯤꯕ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯑꯁꯨꯝꯅ ꯑꯆꯥꯟꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯆꯥꯟꯕꯤꯁꯤꯡ ꯀꯝꯗꯧꯅꯤ ꯑꯩꯍꯥꯛꯇꯤ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯁꯤꯗꯤ ꯏꯄꯥꯕꯨꯡꯅ ꯑꯩꯍꯥꯛꯀꯤꯗꯃꯛꯇ ꯆꯦꯠꯅ ꯁꯤꯟꯅꯕꯤꯔꯛꯄꯅꯤ ꯑꯩꯍꯥꯛꯀꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯊꯪ ꯁꯤꯠꯅ ꯁꯤꯟꯅꯕꯤꯔꯝꯕ ꯀꯥꯡꯗ꯭ꯔꯨꯝ ꯑꯁꯦ ꯑꯩꯍꯥꯛꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛꯄꯨ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯕꯇ ꯅꯠꯇꯅ ꯑꯊꯤꯕ ꯃꯤꯆꯩ ꯀꯌꯥꯇꯅ ꯊꯜꯂꯒꯅꯤꯗꯣ ꯑꯩꯍꯥꯛꯇꯤ ꯀꯝꯗꯧꯅꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯐꯪꯕ ꯀꯧꯕꯁꯨ ꯂꯩꯇ꯭ꯔꯦ ꯀꯣꯔꯧ ꯅꯨꯃꯤꯠꯁꯨ ꯅꯣꯡꯁꯨꯞ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯆꯥꯟꯕꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯑꯩꯈꯣꯏ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯣ ꯐꯪꯅꯕ ꯊꯤꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ ꯑꯆꯥꯟꯕꯤ ꯃꯗꯨ ꯑꯣꯏꯊꯣꯛꯀꯗꯕ ꯊꯕꯛ ꯅꯠꯇ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯪꯍꯟꯕ ꯌꯥꯗꯕꯁꯨ ꯑꯣꯏꯕꯅ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎꯗꯝꯗꯨꯅ ꯊꯤꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯔꯣꯏꯗꯣ ꯑꯆꯥꯟꯕꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝꯗꯧꯔꯁꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯑꯔꯣꯟꯕ ꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯊꯤꯍꯜꯂꯁꯤ ꯍꯦꯛ ꯐꯪꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯗꯨꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯐꯪꯕ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯁꯅꯥ ꯃꯣꯟꯇꯦꯛꯇ ꯄꯣꯊꯥꯍꯟꯗꯨꯅ ꯑꯋꯥꯃꯟ ꯀꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯟꯅꯈꯤꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯪꯉꯣꯏ ꯑꯁꯤꯅ ꯇꯥꯍꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯁꯣꯔꯅ ꯃꯇꯤꯛ ꯆꯥꯕ ꯇꯟꯖꯥ ꯑꯃ ꯄꯤꯅꯕꯤꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯪꯉꯣꯏ ꯑꯁꯤꯅ ꯎꯁꯥꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯅ ꯇꯥꯔꯝꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯊꯤꯔꯝꯃꯤ ꯑꯃꯝꯕ ꯑꯣꯏꯔꯕꯁꯨ ꯍꯪꯉꯣꯏꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯑꯃꯝꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯆꯣꯡꯗꯨꯅ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯪꯗ꯭ꯔꯕꯗ ꯍꯪꯉꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯃꯁꯨ ꯂꯦꯝꯅ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯑꯣꯍ ꯑꯩꯍꯥꯛꯀꯤ ꯏꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯍꯪꯉꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯡꯂꯕ ꯇꯟꯖꯥ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗꯧꯔꯦ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯄꯤꯅꯕꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯑꯩꯍꯥꯛꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯖꯣꯝꯔꯥꯖ ꯃꯍꯥꯛꯅ ꯁꯤꯟꯕꯤꯕ ꯑꯋꯥ ꯑꯅꯥꯒꯤ ꯊꯧꯁꯤꯜꯅꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯈꯜ ꯑꯃꯈꯛ ꯈꯪꯂꯥꯛꯂꯝꯃꯤ ꯏꯁ ꯁꯣꯏꯔꯦ ꯑꯩꯍꯥꯛꯅ ꯖꯣꯝꯔꯥꯖꯄꯨ ꯆꯩꯗꯨꯅ ꯏꯁꯣꯔꯕꯨꯇ ꯊꯥꯒꯠꯂꯨꯕ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯇꯥꯟꯖꯥ ꯑꯁꯤ ꯖꯣꯝꯔꯥꯖꯅ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯁꯤꯟꯕꯤꯔꯛꯄ ꯊꯧꯔꯥꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯖꯣꯝꯔꯥꯖꯄꯨ ꯅꯤꯡꯖꯔꯗꯨꯅ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯎꯔꯛꯄꯒꯨꯝꯅ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯒꯨꯍꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯡꯖꯂꯤꯟ ꯑꯃꯈꯛꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯁꯤꯅ ꯖꯣꯝꯔꯥꯖꯄꯨ ꯆꯦꯠꯅ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯖꯔꯗꯨꯅ ꯒꯨꯍꯥ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯥꯡꯖꯂꯤꯟ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯒꯨꯍꯥ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ
ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯤꯠꯀꯞ ꯈꯪꯊꯣꯛ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯋꯥꯅ ꯊꯤꯔꯝꯂꯤꯕ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯔꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯣꯏꯁꯣꯡ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯕ ꯒꯨꯍꯥ ꯑꯗꯨꯕꯨꯗꯤ ꯂꯥꯟꯗꯨꯅ ꯆꯣꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯕꯨ ꯂꯧꯕ ꯁꯣꯏꯗꯅꯃꯛ ꯂꯥꯛꯈꯤꯅꯤ ꯈꯜꯂꯗꯨꯅ ꯆꯦꯠꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯤꯁꯤꯡ ꯑꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯣꯅꯨꯡꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯃꯋꯥ ꯇꯥꯔꯕ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯤꯔꯣꯜꯗꯤ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯆꯥꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯈꯨꯈꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯒꯨꯍꯥ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯆꯦꯠꯅ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯕꯨ ꯈꯨꯜꯂꯨꯒꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯝꯗꯧꯅ ꯈꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯊꯤꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯏꯜꯂꯛꯂꯤꯕ ꯏꯅꯐꯤꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯆꯦꯠꯅ ꯃꯊꯪ ꯃꯊꯪ ꯀꯤꯁꯤ ꯊꯥꯗꯨꯅ ꯊꯧꯔꯤ ꯑꯃꯒꯤ ꯃꯑꯣꯡ ꯁꯦꯝꯗꯨꯅ ꯒꯨꯍꯥ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯊꯧꯔꯤ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯥꯟꯕꯤꯁꯤꯡ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯊꯛ ꯍꯦꯛ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯜꯂꯝꯃꯤ ꯑꯗꯨꯒ ꯀꯞꯆꯔꯝꯃꯤ꯫ ꯑꯆꯥꯟꯕꯤ ꯑꯃꯅ ꯍꯥꯏ, ꯃꯖꯥ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ꯫ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯁꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯁꯤ ꯈꯨꯜꯂꯝꯕ ꯑꯣꯏꯔꯕꯗꯤ ꯄꯥꯡꯊꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯣꯏꯔꯝꯕꯅꯤꯅ ꯀꯝꯗꯧꯅꯤ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯍꯧꯕ ꯅꯠꯇꯦ꯫ ꯋꯥꯁꯛ ꯀꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯐꯪꯂꯣꯏ꯫ ꯆꯠꯁꯤ ꯑꯆꯥꯟꯕꯤꯁꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯤꯔꯣꯜ ꯈꯪꯂꯤꯕ ꯍꯪꯉꯣꯏ ꯁ꯭ꯌꯥꯝꯂꯥꯜ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯂꯒꯅꯤ ꯈꯜꯂꯨꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯣꯡ ꯆꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯍꯨꯏ ꯍꯧꯗꯣꯡꯅ ꯎꯈꯤꯅꯤ ꯈꯜꯂꯗꯨꯅ ꯂꯣꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯀꯅꯥꯁꯨ ꯎꯍꯧꯗꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯊꯥꯗꯗꯨꯅ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯍꯪꯉꯣꯏ ꯑꯗꯨ ꯆꯣꯡ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯃꯅ ꯁꯅꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯀꯨꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯍꯥꯛꯇꯤ ꯃꯤꯍꯨꯟꯒ ꯑꯥ ꯌꯧꯔꯨꯔꯦꯗꯅ ꯀꯗꯥꯏꯗꯒꯤ ꯍꯪꯉꯣꯏꯅꯣ ꯃꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯃꯪꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯑꯩꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯨꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯍꯪꯉꯣꯏꯗꯨꯅꯤꯗꯅ꯫ ꯀꯝꯗꯧꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ? ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯄꯥꯝꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯕ? ꯑꯃꯥꯏꯕꯤꯅ ꯈꯨꯝꯃꯤ, ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥꯁꯛ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯖꯥ ꯏꯕꯦꯝꯃ, ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯋꯥꯁꯛ ꯑꯃꯈꯛ ꯃꯄꯨꯡ ꯐꯥꯗꯅ ꯅꯝꯁꯤꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯗꯨ ꯀꯣꯛꯊꯣꯛꯇ꯭ꯔꯕꯗꯤ ꯍꯪꯉꯣꯏ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤꯗꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯋꯥꯐꯝ ꯑꯗꯨ
wakhal taraduna amuk hairakhi. Maza ibema adudi soiba yaba natte do wasak haibasidi kaiba yaba natte aduna nahakki wasak ado mapung phahalasi. Rajkumari na hairamme is aihakti kamdongna hangoi asida wasak adubu pangthokadoribano. Hangoi asina taibang miyoiba aikhoigi asa athak asibu saba yagadra adugi sumathakta awaman oina fajaraba phamung asida matau karamna pothahanggani. Amaibina khumme madudi thoba ama adum lakchani nahaki haibabu wasak ado mapung phanba asi khaktani. Matau asumna amaibi amadi Rajkumari makhoi anina hangoi adubu atithi amana phangadaba seba adumak chap chana piramme. Mathel lukoi sil langba pumnamak loiraba matungda chak insang puthoraktuna hangoi aduda katlamme. Maduda Shyamlal gi thamoina pelman khaduna saba thakpa ngamdragasu chak insang aduda chong songduna harauba matau ulamme. Matau adu ubada Rajkumari adudi hainadabana loire. Adubu amaibi asinadi thorom asi loisinaba hairakpada numit asima phamungda hiptuna potha hananaba silakpada Rajkumari adugi phamungda hipnanaba sem sare. Adubu Rajkumari Chandrarani di upai leitaba amadi prok prok sakpa matau amakhak mahaki thamoi aduda phauраmme. Kari nunggi wasaklubano khalubada ahing aduma phamung aduda hipham khanglamde. Amaromda hangoi adudi wakhal yamna nungaina masinda haraubagi nungsi isai saklamme. Mahakna ngangliba isai asi Rajkumari asinadi hangoi khongbo oina tarabada yamna wana ahing adu lelamme. Nong ngalamdai matam aduda Rajkumari adu tumthakiramme. Aduga hangoi adusu waraduna adumak tumthakre. Ayuk anganbadadi amaibi aduna wasak adu loire haiduna paudam ge sanglakpa matamda Rajkumari amadi Shyamlal makhoi anina phamung aduda tumduna lairamba aduda khangprek khangladuna khanglau lauramme. Mahaki khonjel tabada lanmi sing chensilaktuna yenglamme. Rajkumari adugi phamungda lona sangsinduna tumlamba Shyamlal bu pharamme. Rajkumari adusu angakpa amaga loinana mapa ibungo ningthau aduda matau karamna mahaki ka aduda Shyamlal bu leiramlibano khanghaude haina hairamme. Mai hauba makhai sauraba ningthau aduna Shyamlal bu mayam mamangda puthokduna wahang pauhang tauramme. Ningthongna hairamme. Nupa nahak asumba hayu karigumba oidaba amadi semjin sajinba wa hairabadi nahakpu mafam asida nathwai lawgadoribani. Shyamlal na hairamme. Iningthau aihak thokiba thodok pumnamak amata chithadana asengba tamak haijage. Matawasumna Shyamlal na hek mahaki punsida pisak peklingaidagi hauraga ngasi phawbada thokiba thodok pumnamak chithadana tamlamme. Mahaki wari adu tarubada mayam pumnamak maya umsingani kaunakre. Rajkumari adunasu hainadaba akiba phawramba adu tapna tapna mangkhiramme. Ningthau adusu asauba pumnamak mathanta mangkhre. Amaibi aduna kupna yengluba matamtadi Shyamlal gi wari pumnamak asumbani haibasi khangle. Maram aduna ningthau aduna asumna hanglaklamme. Aihak nahakki wari singtu loinamak thajare. Nahaksi aihaknasu nahakki nagun khangba kuire. Honaba kanba maram mokpa nupada nupa thokpa miyoi amani haibase ainasu khangi. Adudi hairo. Nahak aihakki isanupisi pamjai hairebanina karigumba isanupisi nahakna laurabadi leibak lengak londa kayamuk yamna mateng pangba ngamni. Shyamlal na khumlaklamme. Ining thongna sanbirabadi aihak ireibak asigi yaifanabani bo hairabadi haksangda seliba angangba I marik khudikmak kachaba ngamgani. Ningthongna hairaklamme. Ipagi ibema nahaksu khumu nupa asigi apamba se aihakti piningle. Aduna nahakki wakhalda kari khalli haibado tamlo. Rajkumari Chandrarani ikai nungsi yanana nokmi khumlaklamme. Aihakpu mahakna thawaimakni haiduna khanjaramba aduna thamoi asibu pungsum sumatkre. Aduna ipa ibungona
ꯑꯩꯍꯥꯛꯀꯤ ꯌꯥꯏꯐꯅꯕ ꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯖꯔꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯁꯛ ꯄꯔꯩ ꯆꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁ꯭ꯌꯥꯝꯂꯥꯜꯕꯨ ꯑꯊꯣꯏꯕ ꯃꯤꯡꯂꯦꯟ ꯑꯃ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯂꯩꯉꯥꯛꯂꯣꯟꯗ ꯁꯔꯨꯛ ꯌꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯐꯪꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯂꯣꯏꯅꯅ ꯊꯃꯣꯏꯅꯕꯨ ꯁꯦꯡꯂꯕꯗꯤ ꯊꯧꯖꯥꯜ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯁꯤ ꯍꯥꯏꯕꯒ ꯏꯔꯣꯏꯅꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫